Ratan Tata laikidre malem thadok pa haibisidi Tata oigera Birla oigera or Ambani oigera laikige hergi abdi natte timing fix ni countdown ni time finish shutdown na pauthoraki nupa do nupi adu laikidre haina so Ratan Tata pu khangdaba kanan su leiti adubu magi nupi leiti adu orabati macha su leram daroi Ratan Tata ko ase masagi business khaktagi maming chatpan natte mangon da social relation awa anagi mateng pangba laibaki emergency da chawna help toba asigumba wari kya lei hairi life ta self khakta khandaba aingon da leiribe sen thumasida miam ki awa ana singi saruksu yawi haibase khanba mioi misakni report ke matungina mahak matam sangle hairi hakchang ngamlaktri se amasung Mumbai ki Candy Hospital da aroi baya hip tan kibani magi last funeral hojik chathari yamna mak thak wangna royal family ki mi amagum highly dignified personality amana sibada government of India na piba izzat kumna ma basupiri Indian flag na magi asiba hakchang coffin adugi mathak yom tharaga hai lei haisu kaya na yom silaga selut ka katun ingthi jana miam go punna thidok tuna chatpagi saktam telecast tawri Ratan Tata ki khwaidagi chawba charity ki thabak corona timing the peak ba senpham aduni hairi chawra senpham Bharat Sarkar yamno pen ki Ratan Tata khoyase percent community gi mini aduna makoi gi asiba hakchang maina thade leibak to phumde makoi gi asiba sing tharam pham tower special oina thammi maduda tharam gadawbo oiram gani anyway masi magi dharma gi chatnabi adugi wafam ni Tata group of companies ki chairman ki mathak ni magase aduna mahak ase Tata family gi mapuni haibai khutta leihouri ba total asset around 3800 crore mukni hairi masi kanade sindram gani masi am choba khanna nei na ba mani aduka Tata group ki kanana magi thabak singa se pai hogani mai matung da masi da su khandari aduga Tata gi family gi de nattaba N Chandrasekhar ko bamna chairman oiri Tata group of companies ki hoji India gi mi khudeng mak Tata groups ki product use to da mat leiti HBI thauthum dagi hautuna makhoi gi product leite ba leite makhoi masi da tangai sengna kat khrabani amasung sen thu masi da pithok na khrabani makhoi se so ngasi gi magi aroi bi dai gi numit asida izzat yamna wangna piri dharma khudingi mi amam tawraga sikhi guru muslim gi mol bi parsi gi hindu pandit christian oiga father sing loina magi aroiba laknari hamit asida lephalli soli lauri Ratan Tata bu only dharma amagi oina mark ase limited oin lopham thokte sini thabak thoram sida atai dharma si lopham thok isini maram di mark ti khaidokna chalam dabane mayam gi oibni na mayam su mark sida lopham tho yain to holi on the Bharat Ratna piduni kai khumla gadabani haiduna su demand tori hojik taikun asigi aroiba bitai gi numit asida worldwide ki mi kya su saruk yapa laknari aduga Ratan Tata gi father Jamset Tata ka wi mark su Bharat Ratna piduni kai khumla ki hairi Tata vehicles Tata airlines Tata gi fee Tata gi medicine Tata medical Tata college institute medical service makhoi gi business makhoi gi seva leite ba sector thoina leite purumak to makhoi yawi onthokna chawkhra impair amaki mapuni aduga Mumbai de leble Taj hotel se makhoi gi masi dangasi atithi kya chawchar atithi kya visit tawtuna lei Maharashtra gi CM Sinde na hai ki ma bu henur amani chatkhre ngasi ti aituna Ratan Tata se hui amna lo da tawi hai hui ta natan ji patai su upai le jeda hui ma le yokhi hai ba gi wari su lai hui ta natara tai ji ba su am lo na chana tawi sini aduga London gi King Charles na magi masigi quality asigi da makta award pi ba gi kauki adu mahak na chatkide se apaw wari am lai Ratan Tata related Fajaba wari am lai so masidi just magi aroiba numinina aroiba matawangam hoje am kanno pangthokli it is just for information channel sibu subscribe to